Malem gi Oina Houjik Yamna Kiningai Oiraba Mashak ama Hairagadi plastic pollution ni HAINA Manipur LEINGAK ke Environment and Climate Change ke Director Dr. T. BRAJAKUMAR na PHONGDORAKLI Wafamasi World Environment Week kamari leingna pangthokpa 15K Run with Joy Run for Green and Clean Environment ke lamjel ama lamthaba kamari leingna mahak na phongdokkibani Singzamai Chingamakad Leiba Hairagadi Sanglinda Environment and Forest ki Special Secretary R.K. Amarjit Yamna Pangthokpa Thauram aduga mari leingna T. BRAJAKUMAR hai Malem gi Oina Houjik Kiningai Oiraba asi plastic pollution ni hiram kayada plastic ki kanaba leirabasu mafam chadana hundokpa asina ising motsilaknabagi achouba maram ama oiri Masina food chain system da yaushilakna sanga singna plastic yauba potlam charak taba natte hairiba sanga sing adu aikoi miyoibana amuk charuba thoklabadi hakjangda chawna soknabagi maram ama ohengadawribani United Nations na hiramasida hakchina lawbagloina plastic sizinabagi chang hantananaba amadi Malem gi miyamda plastic pollution gi maramda khangananaba hotnadi Masigi saruk ama oina Manipur LEINGAK ke Environment and Climate Change ke Department nasu hiram asida miyam wakhal tananaba haiduna tha ama chukna pangthokliba World Environment Day gi manung chenna ngasigi thauram asi pangthokpani haina BRAJAKUMAR na makataki ngase se akhoi stel leriba seleipung akhoi tourism group siga loina naha akhoi marathon chenba akhoi leriba team sing sportsmen sing mayam sing loina akhoi ngase gi marathon je khoina mayam da run for environment run for bit for plastic pollution and akhoi ming da khoina mayam kholom pi sen min ban mini aduna masigi selibasi masina takpadi akhoi amutang masi yaragadi akhoi khoina isa isa gi level da plastic sina bagi sang je handa halla bai khoina akhoi demand je handagara kandri automatically plastic puthoro pasi so handara kane hari bakoida aduna yam khoi tangai phadana khoina single use plastic ena khoina amutang sinna hunjag makli plastic je masi made khoi hariba numise khoi tokthok minrasi yangi sinarugum si khoi site gi isan demand side management ena khoina isa isa na sinna handara kanda production so handara kan hai wakhalon jira khoina plastic ki pollution je amuna khoi gi malem se lehendra bhona si ena marking ngasi gi marathon ga amari lenai appeal pizadi mayam Thauramada Saruk Yakiba Forest and Environment ke Special Secretary R.K. Amarjit na phongdokkibada ngasi pangthokliba lamjel asina plastic ki potlam kanglon chumna sizinaba amadi ka hena plastic sizinaba leplasi haibgi paujel ama piba ngamlagani plastic ki potlam thingna bagi thabak ase lenga khaktana yaroi masida NGO CSO amadi miyam yaushinduna plastic pollution dagi ngakthoknanaba hotnaminasi haina mahan makatana phongdokhi Manipur LEINGAK ke Environment and Climate Change amadi Silhaipung Tourism ga khutsam naraga pangthokiba thoramadada Hairagadi President ke Ajit Kumar amadi Silhaipung Tourism ke Director Asok Konjengbamsu sarukyakhi Koigi microplastics say everywhere, even in the air that we breathe, or in the water that we drink, or in the food that we eat. See, this is the sanction labor say. Masi khara makai koina handana ba tahudrak with the reduction gi reduce aduga recycle aduga proper management se tahudrak di koigi tungda lakadoriba koigi environment koigi ecology even wildlife ta different ecosystems lairiba even wetlands. See, this is the achauba amang bama haidi khudung Kiningai Oiraba lakani aduna mayam punna koi gyan taminaraga ngasigi sigumba marathon jina awareness mayam da pibirakanda masi koi each and every individual gi koi magi thodang do pangthok minasi haibadu adugi matang dani haidana thamjage